ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯛꯑꯣ. ꯍꯦꯟꯂꯩ ꯃꯁꯨ ꯍꯥꯏꯐꯦꯠ ꯅꯣꯟꯈꯠꯄꯒ ꯂꯨꯆꯤꯡ ꯍꯦꯟꯕꯅ ꯏꯅꯛ ꯅꯛꯅ ꯂꯩꯔꯝꯕꯗꯨꯗ ꯂꯨꯆꯤꯡ ꯍꯦꯟꯕꯗ ꯈꯪꯍꯧꯗ ꯃꯨꯟꯅ ꯌꯦꯡꯂꯨꯏ. ꯅꯍꯥꯟꯈꯩꯗꯤ ꯈꯪꯂꯨꯗꯕꯅꯤ. ꯅꯨꯄꯥ ꯃꯥꯒꯤ ꯃꯥꯏꯊꯣꯡꯒꯤ ꯐꯖꯕꯗꯨ ꯈꯪꯂꯨꯗꯕꯅꯤ ꯍꯥꯏꯕꯁꯨ ꯂꯥꯟꯒꯅꯤ. ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯗꯕꯅꯤ. ꯌꯥꯝ ꯉꯧꯕ ꯀꯨꯆꯨꯃꯛꯇꯤ ꯅꯠꯇꯦ. ꯉꯧꯗꯦ ꯍꯥꯏꯔꯁꯨ ꯂꯥꯟꯒꯅꯤ. ꯍꯦꯛ ꯌꯦꯡꯕꯗ ꯁ꯭ꯀꯤꯟꯗꯨꯁꯨ ꯇꯅꯥꯟ ꯇꯅꯥꯜꯂꯤ. ꯃꯤꯠꯅ ꯅꯣꯛꯄꯒꯤ ꯅꯣꯛꯃꯤ ꯇꯧꯕꯒꯤ ꯃꯤꯠ ꯑꯅꯤꯗꯨꯗꯤ ꯌꯥꯝꯅ ꯈꯨꯕ ꯅꯠꯇ꯭ꯔꯃꯛꯁꯨ ꯈꯔꯁꯨ ꯈꯨꯔꯝꯃꯤ. ꯃꯤꯠ ꯑꯅꯤꯗꯨꯗ ꯄꯥꯜꯂꯤꯕ ꯁꯥꯡꯂꯞ ꯇꯧꯕ ꯄꯥ ꯑꯗꯨꯅ ꯍꯦꯟꯅ ꯃꯤꯠ ꯑꯅꯤꯗꯨꯒꯤ ꯃꯒꯨꯟ ꯍꯥꯞꯂꯤ. ꯅꯥꯇꯣꯟꯗ ꯌꯦꯡꯂꯨꯏ. ꯊꯤ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ. ꯇꯨꯝꯇꯛ ꯇꯧꯔꯗꯨꯅ ꯌꯥꯝꯅ ꯄꯤꯛꯄꯁꯨ ꯅꯠꯇ ꯆꯥꯎꯕꯁꯨ ꯅꯠꯇ ꯃꯃꯥꯏꯗꯨꯒ ꯆꯥꯟꯅꯅ ꯄꯥꯜꯂꯤ. ꯁꯤꯟꯁꯨ ꯆꯞ ꯃꯥꯟꯅꯩ. ꯃꯃꯥꯏꯗꯨꯒ ꯆꯥꯟꯅꯅ ꯐꯖꯔꯦ ꯍꯥꯏꯗꯨꯅ ꯄꯥꯜꯂꯛꯑꯕ꯭ꯔꯥ? ꯑꯁꯣꯏꯕ ꯍꯥꯏꯕꯗꯨ ꯃꯃꯥꯏ ꯁꯔꯨꯛꯇꯨꯗꯗꯤ ꯌꯥꯎꯗꯦ. ꯅꯍꯥꯟꯈꯩꯗꯤ ꯌꯦꯡꯁꯤꯜꯂꯨꯗꯕꯅꯤ. ꯉꯁꯤꯗꯤ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯏ ꯁꯔꯨꯛꯇꯨꯗ ꯑꯁꯣꯏꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯤꯗꯨꯅ ꯌꯦꯡꯂꯤ. ꯂꯨꯆꯤꯡ ꯍꯦꯟꯕꯗꯤ ꯅꯣꯛꯃꯤꯗ ꯇꯧꯗꯨꯅ ꯂꯩꯔꯤ. ꯈꯔ ꯌꯦꯡꯉꯗꯤ ꯌꯥꯔꯦꯗ. ꯂꯨꯆꯤꯡ ꯍꯦꯟꯕꯅ ꯈꯪꯍꯥꯏ ꯍꯥꯏꯔꯛꯄꯗꯨꯗ ꯄꯥꯈꯠꯅ ꯍꯧꯒꯠꯄꯗ ꯃꯥꯒꯤ ꯃꯀꯣꯛꯅ ꯅꯨꯄꯥꯗꯨꯒꯤ ꯈꯗꯥꯡꯗ ꯑꯃꯨꯛ ꯊꯦꯡꯂꯨꯔꯦ. ꯍꯦꯟꯂꯩꯃ ꯄꯥꯈꯠꯅ ꯁꯣꯔꯤ. ꯂꯨꯆꯤꯡ ꯍꯦꯟꯕꯗꯤ ꯈꯗꯥꯡꯗꯨ ꯄꯥꯏꯗꯨꯅ ꯆꯩꯅꯥꯗꯨ ꯈꯥꯡꯂꯤ. ꯌꯥꯝꯅ ꯅꯥꯕꯗꯤ ꯅꯠꯇꯦ. ꯇꯧꯒꯦ ꯌꯥꯎꯅ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯡꯗ ꯑꯅꯥꯕꯒꯤ ꯆꯩꯅꯥ ꯈꯥꯡꯕ ꯁꯥꯔꯤꯕꯅꯤ. ꯂꯨꯆꯤꯡ ꯍꯦꯟꯕꯅ ꯑꯅꯥꯕꯈꯥꯡꯕꯒꯤ ꯃꯑꯣꯡꯗꯨꯗ ꯍꯦꯟꯂꯩꯃꯁꯨ ꯇꯍꯥ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯩꯗꯧꯔꯒꯦ? ꯌꯥꯝ ꯅꯥꯔꯕ? ꯑꯩꯗꯣ ꯁꯣꯏꯈꯤꯕꯅꯤ. ꯂꯨꯆꯤꯡ ꯍꯦꯟꯕꯁꯨ ꯁꯥꯎꯕꯒꯤ ꯃꯑꯣꯡꯗ ꯃꯃꯤꯠꯇꯨꯅ ꯍꯦꯟꯂꯩꯃꯗ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣ ꯅꯪ? ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯏꯈꯠꯀꯩ. ꯍꯦꯟꯂꯩꯃꯗꯤ ꯂꯨꯆꯤꯡ ꯍꯦꯟꯕꯅ ꯑꯆꯨꯝꯕ ꯁꯥꯗꯨꯅ ꯃꯉꯣꯟꯗ ꯈꯠꯂꯦ ꯍꯥꯏꯔꯛꯄꯗꯨꯗ ꯁꯥꯎꯅꯤꯡꯕꯗꯤ ꯐꯥꯎꯔꯤꯕꯅꯤ. ꯑꯁꯥꯎꯕꯗꯤ ꯎꯠꯊꯣꯛꯂꯝꯗꯦ. ꯃꯗꯨꯒꯤ ꯃꯍꯨꯠ ꯂꯨꯆꯤꯡ ꯍꯦꯟꯕꯗ ꯅꯣꯛꯁꯤꯟꯅꯗꯨꯅ ꯑꯩ ꯆꯠꯂꯒꯦ. ꯂꯥꯏꯗꯨꯛ ꯊꯥꯔꯨꯈꯤꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯆꯤꯡ ꯍꯦꯟꯕꯅ ꯋꯥ ꯍꯥꯏꯕꯒ ꯅꯪꯗꯦ. ꯁꯦꯟꯆꯠ ꯇꯧꯗꯨꯅ ꯂꯥꯛꯂꯝꯃꯤ. ꯅꯦ ꯍꯦꯛꯇꯥꯏꯗ ꯁꯤ ꯑꯣꯏꯗꯦ. ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩ ꯌꯥꯄꯣꯟꯇꯦ. ꯑꯃꯨꯛꯁꯨ ꯅꯤꯡꯁꯤꯡꯉꯛꯏ ꯂꯨꯆꯤꯡ ꯍꯦꯟꯕꯒꯤ ꯃꯥꯏꯊꯣꯡꯒꯤ ꯁꯛꯇꯝꯗꯨ. ꯀꯩꯅꯣ? ꯑꯩꯅ ꯃꯥ ꯑꯃꯨꯛ ꯅꯤꯡꯁꯤꯡꯉꯛꯏꯁꯤꯅ? ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯀꯣꯛꯇꯨ ꯐꯦꯠ ꯍꯥꯏ. ꯅꯤꯡꯁꯤꯡꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ. ꯁꯣꯝꯗꯗꯤ ꯂꯨꯆꯤꯡ ꯍꯦꯟꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯖꯩ. ꯍꯦꯟꯂꯩꯃꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯄꯪꯅ ꯄꯪꯉꯤꯕ, ꯁꯤꯡꯕꯅꯁꯨ ꯁꯥꯔꯤꯕ, ꯃꯆꯤꯟꯅ ꯀꯜꯂꯤꯕ, ꯏꯪ ꯇꯞꯄꯒꯁꯨ ꯁꯥꯔꯤ, ꯃꯆꯤꯟ ꯀꯜꯂꯩ ꯈꯪꯉꯕꯁꯤꯗ. ꯑꯃꯨꯛꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯈꯥ ꯇꯥꯔꯛꯏ. ꯑꯩꯅ ꯃꯉꯣꯟꯗ ꯊꯕꯛꯀ ꯅꯝꯗꯅ ꯇꯧꯍꯟꯕꯗꯨꯗ ꯑꯃꯨꯛꯁꯨ ꯁꯥꯎꯅꯤꯡꯉꯝꯗꯣꯏꯅꯤ ꯃꯥꯅ ꯇꯧꯔꯤꯁꯦ. ꯁꯥꯎꯁꯨ ꯁꯥꯎꯅꯤꯡꯗꯕ ꯁꯥꯕꯗ ꯋꯥꯔꯝꯗꯣꯏꯅꯤ ꯃꯆꯤꯟ ꯃꯆꯥꯁꯦ ꯄꯩꯊꯣꯛꯇꯅ. ꯑꯩꯅ ꯃꯉꯣꯟꯗ ꯁꯥꯎꯅ ꯌꯦꯡꯂꯒꯅ ꯂꯥꯟꯖꯗꯕꯤ, ꯏꯪ ꯇꯞꯆꯕꯤꯒꯤ ꯃꯑꯣꯡꯗꯅꯤ ꯂꯩꯔꯤꯁꯦ. ꯉꯁꯤꯗꯤ ꯂꯨꯆꯤꯡ ꯍꯦꯟꯕꯁꯨ ꯍꯦꯟꯂꯩꯃꯅ ꯍꯦꯛ ꯃꯥꯒ ꯎꯅꯕꯗꯒꯤ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡꯗꯨ ꯅꯤꯡꯁꯤꯡ ꯅꯣꯛꯂꯤ. ꯑꯃꯨꯛꯁꯨ ꯋꯥꯁꯨ ꯉꯥꯡꯂꯤ. ꯃꯥꯏ ꯅꯨꯄꯥꯗꯨꯕꯨ ꯍꯧꯖꯤꯛꯐꯥꯎ ꯀꯣꯏꯔꯤꯕ ꯆꯠꯂ? ꯃꯦꯁꯦꯖ ꯊꯥꯅꯕꯁꯨ ꯎꯗꯦ ꯍꯟꯗꯛꯇꯤ. ꯃꯥꯗꯤ ꯑꯗꯨꯝ ꯉꯟꯅ ꯇꯨꯝꯃꯕꯅꯤ. ꯃꯦꯁꯦꯖꯀ ꯊꯥꯅꯕ ꯆꯠꯂ? ꯑꯩꯅ ꯎꯗ꯭ꯔꯤꯉꯩꯗ ꯃꯦꯁꯦꯖꯀ ꯊꯥꯅꯔꯝꯃꯕ? ꯑꯩꯅ ꯄꯤꯕ ꯗꯟꯗꯤꯗ ꯅꯁꯥꯅ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯒ ꯌꯥꯔꯣꯏ. ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯇꯨꯃꯤꯟ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ. ꯀꯔꯤ? ꯃꯥꯏ ꯅꯍꯥꯟ ꯁꯦꯐ ꯇꯧꯍꯧꯕ ꯃꯃꯤꯡꯗꯨꯕꯨ ꯗꯗꯥ ꯅꯨꯡꯁꯤꯕ ꯍꯥꯏꯕ. ꯃꯅꯤꯡꯗꯒꯁꯨ ꯂꯞ ꯁꯥꯏꯟ ꯏꯃꯣꯖꯤꯒꯁꯨ ꯇꯞꯄꯤ. ꯑꯩꯉꯣꯟꯗꯒꯁꯨ ꯗꯗꯥꯒ ꯀꯧꯔꯛꯇꯅ. ꯃꯥꯏ ꯃꯆꯤꯟꯁꯤꯗ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛꯇ ꯗꯗꯥ ꯑꯗꯨꯝ ꯀꯧꯖꯠꯂꯣ? ꯗꯗꯥꯗ ꯄꯜꯂꯒ ꯂꯩꯔꯤꯁꯦ. ꯉꯝꯕꯗꯤ ꯁꯣꯝꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯥꯒ ꯍꯟꯗꯛ ꯅꯧꯅ ꯈꯪꯅꯖꯕ ꯃꯤꯂꯤꯟꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯅꯣꯛꯇꯅ. ꯉꯝꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯤꯂꯤꯟꯕꯨ ꯀꯧꯔꯛꯏ. ꯂꯦꯟ. ꯑꯁꯣꯝꯗꯒꯤ ꯃꯤꯂꯤꯟꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯥꯟꯕ ꯈꯣꯟꯖꯦꯜꯗ ꯀꯨꯝꯂꯛꯏ. ꯍꯥꯎ.
Ngamba madi Milena asuk tenba matamsida karamna nungsi langthaktuna sumkhrabra ngauri ngasidi ingaw ngawjaba nupasi ngamba amuksu yamna nungsina Milinda hairei Lin nang heng college atuira nang college aladi hairo ai lake Milinchu yamna nungaitaba khonjalda Dangam ai hayengdi college alaroi imada masa khra nungaite haye Imana masa ngamdraga aina karamna college at pangamgane aigine haibada hojikte imana tana kanasu leite ngambasu Milingi wahai singduda nungaitaba phaurami Len adumna haiganu nanggidamak ayama ichau chauna leiraga nangna kanasu leitraba mi amagum tona haibada ai tabada yamna nungaite Milin khonjaldo taptharap tawna Dangam ai sukhangi Dangam na aigidamak lepi haiba Pharise nang suka hena khanjiluranu Imada ngamda ngamaktrabadi Dangam da phone tawro Ada ai heyengse noi lekai dalagi nang tholakpa yagadra Tholakpa yabri yenge Hoi ai heyeng pung 3 adai dalagi Adu Dangam nungdang shuda sile ai su thabak amda tawrukhige Hoi hoi loira call tawro ko Makhoi ani su call du thamnarami ngamba madi nokmi da tawraga laikri Mana yamna Milingi punchi mahingsibu nungsi jarubani Mahakni hena nungsiruribasidi Milingi ingja tapjaba mong hajadaba matawduda Mahakni hena khoidarubani Mangaw thiba khoimudu ngasidi nungsi ijelda masakhangda isingi irai mana kanna chenbagam nungsi ijelda kanna chelai kaigumba isingi ijel mana chenba lemlaklaba mikopda nungsi ijel chule pakadra nungsi ijel na lemlakba thoglakba mikopda mangaw thiba khoimudu isingi ijelda mangakna duna laikhigadra haiduna nungnangba tawrude ngamba amuksu Magi phone puthokduna magi gallery da yauriba Milena college uniform setba dress tuda nokmi tawduna lei photo dudasu mayek lana dari white machugi t-shirt icham chamba olive green machugi phane mamai dasu haujik matamgi yamna daishin khochin batawrudi mamai machet namadasu tentak tawba sai maru sudari yengbada aduma khangba ngamli haujik matamgi chanabi yauda haibasi Ngamba nokmi machinda susolei Asuk phajabi nangse Mina yengkini khanbada pamuba phawi Nangi phajabase Mina udanaba yumsida thamningi Amuksu kari wakhalbu khalakpanu gallery da changduna photo yenglamba nupadu magi contact tu changduna Maisukpa hairiba number duda call tawsilami Call do ring 3-4 rak chatpaga paikhalak-lami hek paikhatpaga ngambasu wahang hani hek tahanglai kainom hange luhong basi nungaibra somdadi luching henbadi ingangakna kaino nang nam tawreiduna ngambasu taha hairo nungai de nang shu luhong ninga ba nungai tabani yamna luhong basibu yam nungai ba thabak tawna Ngamba wakal amada nokmi tawna magi sanajab maruptuda lakna jarai khangzare ko isuloina nangsu luhongkhibadagi hanagi yamna manakhidre Maisukpa sukhare khara loching henbana yari bo nangi khadangdo ngasai khoidagi thokraga kadai da haijilurage khadangdo upgrade tawramiduna ho waga thaidokpirano aishu loi khangi noi angangduga yengnabado Luching hen bangakna Kari kanagi angang Kangzina da pasabirano ay sulay khangi Luching hen bana Khang da bay hang bani Khang adi hang aroy Angang haidi Noy na tudo hay ba Khang ba Noy su kadang kray no bahay rami Noy angang duna tambidyo rami Hay gum da nga sidi Wangang bayam tan manupasi Angang mangonda Nung tigya soy bathira ka chay batayra
Wagasu yamna ngangli. Luching henbana. Angang dagi ganate. Aidi nangon dagi khadak no matamiba. Khangaba. Aishu thamagi. Nanga ngangna bagira matam sangde. Wahai do haiduna. Mina wangang basu taramda kol do kaglami. Luching henbana. Masima matam len mata warabra khangde. Aingon da mukhaji lakbiga tawi. Ngayhak amuk tumin layruraba matong. Kahit amuk laykhrazano, madu ang angdubo. Asi haiduna, kitchen na changaklami. Mahak na changakpada, hen laymana, inchang siyam duna layri. Rina na chak thong duna layramli. Luching hen badi, Rina na chak thong laga, hen laymana insang siyam duna layrambaduda, khatnaba ho bayare hai bagi matagom. Hen laymada onchin duna, isaw hektalang nga Oi, nang na chak thong gadabani hairaga. Nang na hekti insang semjinaraga tabak lay thuk na bonarido ay loy na khang bajani. Hen lay masu tap na khumlai. Thong bayada bayni. Nangon na kana na sak thong bayada hairage. Nangi na guloy na khangi. Yam tu na sak thong la. Handak ti hen lay masu peri tawduna. Ay chak thong bayadi. Luching hen basu kon khara kalap tawna. Karigi yadri banangde. Hen lay masu hangi du pang na khom bangamde. Tumin mamay mamit ngang silap tawna mamay dunun thaki. Ngasay dagi makoy ki wari tari barina na nokmi tawna. Sarmacha, thoyse, haksang sing da bagi imong da sok payade. Aduna ninin na dumthongage. Luching hen bangak na khangning ba ang magaloy na nahangai. Nine, madi ngasay na iruzakraday ne. Ngasay yuksu mana chak thong idudi. Amaksu phat hek te hen lay madaw onchin duna chay shilai. Yam tan gano. Hakchang sing de na nine da hai jile do. Ay loy na khangi. Yam thu na chak thong ulaw. Hen lay masu luching hen bagi mawong duda sawningak laba mali. Khanghau da hai doki. Ay do perat lak bagi chak thong bayadi khangaba. Asuk chawraga khitang hai bada bab dade. Direct hai drikai. Wahai do haiduna, pamlam badagi, puklau na haugatuna, kitchen dagi taha thoklai. Nupani kaina, kitang hai bada bab dade. Ahongzz ti phazare, ai su ikai re, nang su zopo, nini gi mangda. Wado haina, magi room dalaklami. Room do he yawbaga, magi phone do puthokduna, enchan da phone tawri. Ngasi su pairakte, nahan kai gi matawgom. Nungti numit khudingi, magi phone do off lay baduda masadu pakhalai. Kari khudong thiba nang lamatra haiduna. Dada, nang kai do bayawrage. Dada gi phone off adum lay di base. Hen lay masu nungai ta sofa da phamtha jarai. Karam na tinungai gani asuk nung si sabamana nong nini suraphaw phone off adumak lay baduda ma masadu nungai phom khanglamde. Phamna amuksu maga ahanba enchan ga thingnakiba numittu ningsinglai. Mahaki ahanba class 10 gi section hoba numitni. Hen layma school ahanba session hoba numitni haiduna school du ngan laklami. Mana lakpada mi khara so dumak layramli. Makhoisu magom school ahanba kabagi ngan lakpa soidana oigani. Hen layma magi section du thi duna classroom da changaklami. Ma mina kanana su phamna daba ahangba bench amada phamlami. Mahak na phamduna layringai da kanagumba nupi amagi khonjal da hairi. Thoi magi ming kaurakpaduda kananu khanduna leithokduna yenglai. Aduga yamna thajadaba amaga loinana. Aya Jelia nang shushida damaba. Jelina du nokphet tawna. Tami, pabung na diyan shida tamona. Hen lay man nokphet tawna. O, unakida ba sukuire, nungay riba. Jelina du suktok du na. Nungay riyam na. Nang suuda ba kuire. Hen lay masunok la du na. Nachin ga suktoy du na amukay tawra. Kaim tawde. Hen lay masunok laga. Ibema nangi sinja
ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯝꯗ꯭ꯔꯤꯅꯦ ꯍꯥ? ꯍꯣꯏ, ꯍꯟꯖꯗ꯭ꯔꯤꯌꯦ꯫ ꯍꯦꯟꯂꯩꯃꯁꯨ ꯅꯣꯛꯃꯤ ꯑꯗꯨꯃꯛ ꯇꯧꯅ ꯅꯪꯗꯤ ꯆꯦꯟꯁꯤꯗꯤ ꯍꯜꯂꯔꯣꯏ, ꯄꯣꯛꯄꯗꯒꯤ ꯌꯥꯎꯔꯛꯂꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯆꯍꯤ 2 ꯊꯦꯡꯅꯔꯨꯗ꯭ꯔꯕ ꯃꯔꯨꯞ ꯑꯅꯤꯗꯨ ꯉꯁꯤ ꯈꯛꯇ ꯊꯦꯡꯅꯕꯗ ꯍꯥꯟꯅꯒꯨꯝ ꯀꯩꯁꯨ ꯀꯣꯏꯅꯗꯕ ꯃꯑꯣꯡꯗꯨ ꯂꯣꯏꯅꯔꯝꯃꯤ꯫ ꯖꯦꯂꯤꯅꯥ ꯅꯣꯛꯄꯗꯨ ꯂꯦꯞꯄꯒ ꯃꯅꯤꯄꯨꯔꯗꯩꯁꯦ ꯏꯕꯥꯅꯤꯗꯪ ꯑꯣꯏꯖꯥꯠꯂꯣ? ꯀꯅꯥꯝꯇ ꯎꯗꯤꯌꯦ꯫ ꯑꯁꯦꯡꯕ ꯏꯕꯥꯅꯤꯗꯪꯗꯤ ꯌꯥꯝ ꯕꯤꯠ ꯂꯩꯔꯣꯏꯌꯦ꯫ ꯖꯦꯂꯤꯅꯥ ꯑꯃꯨꯛꯁꯨ ꯍꯦꯟꯂꯩꯃꯗ ꯈꯪꯍꯧꯗ ꯃꯃꯥꯏꯗꯨ ꯁꯠ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯅꯪ ꯁꯤꯗ ꯀꯅꯥꯒ ꯂꯩꯔꯤꯅꯣ? ꯍꯦꯟꯂꯩꯃꯁꯨ ꯇꯞꯂꯞ ꯑꯩꯈꯣꯏ ꯑꯪꯀꯜ ꯍꯣꯏꯒ ꯂꯩꯃꯤꯟꯅꯩꯌꯦ꯫ ꯅꯪꯗꯤ? ꯖꯦꯂꯤꯅꯥ ꯅꯣꯛꯃꯤ ꯑꯩꯗꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯃꯃꯥꯟꯅꯕ ꯑꯃꯒꯤꯗ ꯂꯩꯕꯅꯤ꯫ ꯍꯦꯟꯂꯩꯃ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯔꯒ ꯉꯁꯤꯒꯤ ꯀꯩ ꯃꯊꯦꯜ ꯆꯥꯔꯛꯑꯒꯦ? ꯉꯥ ꯊꯣꯡꯉꯤ, ꯃꯃꯥꯅ ꯁ꯭ꯀꯨꯜ ꯑꯍꯥꯟꯕ ꯆꯠꯇꯣꯏꯅꯦꯅ ꯑꯍꯥꯎꯕ ꯊꯣꯡꯉꯒ ꯄꯤꯖꯔꯤ꯫ ꯅꯪꯗꯤ? ꯑꯩꯁꯨ ꯉꯥ ꯊꯣꯡꯕ ꯆꯥꯔꯛꯑꯦ꯫ ꯖꯦꯂꯤꯅꯥꯅ ꯑꯩꯗꯤ ꯉꯁꯥꯏ ꯂꯥꯛꯄꯗ ꯄꯥꯈꯠꯄꯁꯤꯗꯤ ꯁ꯭ꯀꯨꯜ ꯀꯥꯅꯤ ꯈꯟꯕꯗ ꯈꯪꯅꯕꯁꯨ ꯀꯅꯥꯁꯨ ꯂꯩꯇꯕ, ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯃꯆꯥ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕꯅꯤ, ꯑꯗꯨꯗ ꯅꯪ ꯃꯥꯟꯕ ꯑꯃ ꯍꯦꯛ ꯎꯔꯨꯔꯦ꯫ ꯑꯩꯁꯨ ꯂꯦꯞꯇꯅ ꯂꯩꯗꯣꯏ ꯃꯍꯨꯠ ꯈꯪꯗꯗꯤ ꯈꯪꯉꯒꯦꯗꯅ ꯅꯪꯒꯤ ꯅꯃꯤꯡꯗꯣ ꯍꯥꯟꯅ ꯀꯧꯔꯒ ꯌꯦꯡꯕꯅꯤ꯫ ꯍꯦꯟꯂꯩꯃ ꯅꯣꯛꯂꯒ ꯅꯪꯗ ꯅꯠꯇꯦ ꯏꯕꯦꯝꯃ, ꯑꯩꯁꯨꯅꯤ ꯁ꯭ꯀꯨꯜ ꯀꯥꯅꯤ ꯈꯟꯕꯗ ꯉꯔꯥꯡ ꯑꯍꯤꯡ ꯇꯨꯝ ꯌꯥꯗꯦ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯔꯥꯎꯅ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯑꯅꯤꯗꯨ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯖꯦꯂꯤꯅꯥꯅ ꯂꯥꯛꯑꯣꯍꯦ, ꯃꯄꯥꯟꯗ ꯊꯣꯛꯎꯁꯤ, ꯐꯝꯃꯒ ꯁꯨꯝ ꯂꯩꯕꯁꯦ ꯕꯣꯔꯤꯡ ꯆꯨꯔꯛꯏ꯫ ꯑꯩꯁꯨ ꯅꯉꯣꯟꯗ ꯍꯥꯏꯒꯦ ꯈꯜꯂꯝꯃꯤꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯀ꯭ꯂꯥꯁꯔꯨꯝꯗꯒꯤ ꯊꯣꯛꯀꯦ ꯇꯧꯕꯒ ꯍꯥꯊꯨ ꯆꯦꯟꯁꯤꯜꯂꯛꯄ ꯅꯨꯄꯥꯗꯨꯅ ꯅꯨꯄꯤ ꯑꯅꯤꯗꯨ ꯀꯩꯁꯨ ꯎꯗꯕ ꯃꯈꯩ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯌꯥꯏꯗ ꯁꯝꯗꯠꯂꯒ ꯆꯠꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯈꯪꯗꯕꯅꯤꯅ ꯅꯨꯄꯤ ꯑꯅꯤꯗꯨ ꯄꯥꯈꯠꯅ ꯂꯥꯎꯔꯛꯏ꯫ ꯍꯦ! ꯅꯨꯄꯥꯗꯨꯁꯨ ꯅꯨꯄꯤ ꯑꯅꯤꯅ ꯂꯥꯎꯔꯛꯄꯗꯨꯗ ꯆꯠꯀꯦ ꯇꯧꯔꯝꯕꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯁꯣꯔꯤ꯫ ꯋꯥꯍꯩꯁꯤ ꯈꯛ ꯍꯥꯏꯔꯝꯗꯨꯅ ꯇꯞꯅ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯖꯦꯂꯤꯅꯥ ꯁꯥꯎꯅꯤꯡꯅ ꯁꯣꯔꯤ ꯀꯥꯏꯅ ꯃꯃꯤꯠꯇꯨ ꯀꯥꯏꯗ ꯌꯦꯡꯉꯒ ꯂꯥꯛꯀꯦ? ꯃꯃꯤꯠ ꯏꯊꯛ ꯊꯛꯑꯗꯅ ꯅꯨꯄꯥꯅꯤ ꯀꯥꯏꯅ꯫ ꯍꯦꯟꯂꯩꯃꯅ ꯃꯥꯁꯨ ꯎꯗꯕ ꯑꯣꯏꯔꯝꯅꯤ꯫ ꯎꯗꯕꯕꯨꯗꯤ ꯑꯣꯏꯔꯝꯅꯤ, ꯑꯗꯣ ꯐꯥꯔꯁ ꯗꯦ ꯅꯨꯃꯤꯠꯁꯤꯗ ꯕꯤꯠꯀꯗꯤ꯫ ꯇꯞꯅ ꯆꯠꯂꯝꯕ ꯅꯨꯄꯥꯗꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯗꯨꯗ ꯑꯃꯨꯛ ꯃꯅꯤꯡꯗ ꯑꯣꯟꯊꯣꯛꯇꯨꯅ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯨꯄꯥꯗꯨ ꯅꯣꯛꯃꯤ ꯇꯧꯅ ꯍꯥꯏ, ꯌꯥꯝ ꯁꯥꯎꯕ ꯃꯥꯜꯂꯤ, ꯑꯩꯗꯣ ꯍꯥꯊꯨ ꯆꯪꯉꯛꯄꯗꯨꯗ ꯎꯍꯧꯗꯕꯅꯤ꯫ ꯑꯩꯁꯨ ꯃꯅꯤꯄꯨꯔꯗꯒꯤ ꯃꯩꯇꯩ ꯃꯆꯥꯅꯤ꯫ ꯍꯦꯟꯂꯩꯃꯒ ꯖꯦꯂꯤꯅꯥꯒꯗꯤ ꯅꯨꯄꯥꯗꯨꯒꯤ ꯋꯥꯍꯩꯗꯨꯗ ꯏꯀꯥꯏꯕꯅ ꯂꯣꯏꯔꯤ꯫ ꯃꯈꯣꯏꯗꯤ ꯃꯕꯥꯅꯤꯅ ꯍꯧꯖꯤꯛ ꯁꯥꯟꯅꯕ ꯋꯥꯔꯤꯗꯨ ꯈꯪꯉꯝꯃꯔꯣꯏ ꯍꯥꯏꯗꯨꯅ ꯁꯥꯟꯅꯔꯨꯕꯅꯤ꯫ ꯑꯅꯤꯃꯛꯇꯨ ꯆꯞ ꯃꯥꯟꯅꯅ ꯑꯣ꯫ ꯅꯨꯄꯥꯗꯨ ꯅꯣꯛꯃꯤ ꯇꯧꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, ꯀꯩꯅꯣ ꯅꯕꯥꯅꯤꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯗꯨꯅ? ꯑꯩꯒꯤ ꯃꯤꯡ ꯑꯦꯟꯖꯟ, ꯅꯕꯥꯅꯤꯒꯤꯗꯤ? ꯖꯦꯂꯤꯅꯥꯅ ꯑꯩꯒꯤꯅ ꯖꯦꯂꯤꯅꯥ꯫ ꯍꯦꯟꯂꯩꯃꯁꯨ ꯇꯞꯂꯞ ꯇꯧꯅ ꯑꯩꯒꯤꯅ ꯍꯦꯟꯂꯩꯃ꯫ ꯑꯣꯏ ꯂꯨꯆꯤꯡ ꯍꯦꯟꯕꯅ ꯀꯧꯔꯤꯕꯅꯤ꯫ ꯅꯨꯄꯤꯗꯨꯗꯤ ꯇꯥꯗꯦ, ꯑꯗꯨꯃꯛ ꯃꯪꯗꯨꯅ ꯂꯩꯔꯤ꯫ ꯇꯥꯗ꯭ꯔꯣ? ꯇꯥꯗꯦ, ꯋꯥꯈꯜ ꯑꯃꯗ ꯂꯩꯈꯤꯕꯅ ꯅꯨꯄꯤꯗꯨꯗꯤ ꯂꯨꯆꯤꯡ ꯍꯦꯟꯕꯁꯨ ꯈꯨꯝꯃꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯟꯗꯅ ꯇꯣꯛꯄꯗꯨ ꯇꯧꯗꯦ꯫ ꯍꯦꯟꯅꯒꯨꯝ ꯀꯟꯅ ꯍꯦꯛꯇ ꯀꯧꯔꯛꯏ, ꯑꯣꯏ ꯇꯥꯗ꯭ꯔꯣ ꯅꯅꯥꯗꯣ? ꯅꯤꯡꯁꯤꯡꯕꯒꯤ ꯏꯄꯥꯛꯇ ꯇꯥꯎꯔꯝꯕ ꯅꯨꯄꯤꯗꯨ ꯅꯨꯄꯥ ꯃꯥꯒꯤ ꯑꯍꯧꯕ ꯈꯣꯟꯖꯦꯜꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯄꯥꯈꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ, ꯍꯥ, ꯀꯩ ꯍꯥꯏꯒꯦ? ꯏꯉꯥꯎ ꯉꯥꯎꯅ ꯈꯨꯝꯂꯛꯄ ꯃꯑꯣꯡꯗꯨꯗ ꯂꯨꯆꯤꯡ ꯍꯦꯟꯕꯁꯨ ꯇꯞꯊꯔꯒ ꯑꯣꯏꯅ ꯍꯥꯏꯔꯛꯏ, ꯀꯩꯗꯧꯔꯒꯦ? ꯅꯁꯥ ꯉꯝꯗꯕ ꯌꯥꯎꯕ꯭ꯔꯥ? ꯍꯦꯟꯂꯩꯃꯁꯨ ꯍꯟꯗꯛꯇꯤ ꯇꯞꯂꯞ ꯇꯧꯅ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯨ ꯈꯨꯝꯂꯛꯏ, ꯀꯩꯝ ꯇꯧꯗꯦ꯫ ꯂꯨꯆꯤꯡ ꯍꯦꯟꯕꯁꯨ ꯍꯟꯗꯛꯇꯤ ꯃꯈꯥ ꯇꯥꯕ ꯋꯥꯍꯩ ꯀꯔꯤ ꯍꯥꯏꯒꯅꯤ ꯈꯪꯗꯕꯅ ꯃꯆꯤꯟꯗ ꯊꯣꯛꯂꯛꯄ ꯑꯃ ꯍꯥꯏꯔꯛꯏ, ꯅꯪ ꯅꯨꯄꯥꯒ ꯀꯣꯏꯅꯔꯤꯕ?